Hi Mia Pungnopu aigi channel sida taram nokjari aise video se toina thagatpasu ngamde adubo handaki sahi anobasine lakpasidagi di hena video se meyam number ngambasu ojarage Mia Pungnopu happy new year 2026 adagidi akogi iram damda leiramba hanagi irang leiramba nushi janana leiramdaba mayam duko ngasi haiba handaki sahi anoba lakpasidagi hena nushi janana ina chikna leminaba iram dama mus oiminarasi mayam ado anaba sahina lakpaga loina da aigi ahanba mukbang na tawjabane ngasi se yamba then yam bagi natte new year gi oibagi oina ini icham chamna aina ngamjaba khara du tawjabane sida leire singju ji de yam pome bako an singju ji khara yam na puri e adagi sida leire chicken thongba sida leire sida champu sida leire amado ai channel se nungai birabudi like share subscribe to ka birangano ai busu no cbo ado ai huzik chaba horage chaksu yam la me ngasai degi thomba thakpa lesson ba khotpa tawbudare khara su thengdo kle chaksu yam la me chaba dum hojarage ko mayam singje kitang side ta thamge put me jan ta ko sampai may taray na sinikat ang hapon niya ba? Mahawi. Gazer si Sunya. Handak siya ano ba thalok pagi hada si jan gi mo jo tung na do e ba chi red bra pure red we ba se do na sin so haw ba hele do ko sin no sno bi yam khang de yam haw e kan to mo jo mo ja ke ado champusidi ai myam den jaramdre ado sabu ya de ko ai je isana do ai je khara su no kan bane ba ko aduna khangde ithanda video namjara june ithanda pok to no do ado or kham no kan bane hai ta aduna myam sabu ya de ko ai khara no kan toira so cha mo jarage hao lam chặt ra em hỏi 진짜 고아오세 아이디 인장가 통보 야우드서 작은 거 신주가 잡은 겁니다. 신주디 바자 빠메 tàu tôi đi làm đi phòng đấy rồi theo thì ai cái group bây giờ thái độ khá là hoàng ấy bảo tôi nè mà đi Kobe cũng sao bây giờ phát tập như nào mỗi đợt bận na tập như nào bạn anh sao ni để đi mà tôi cũng khá là test sau về hai ni nè mà cái khá là cái anh nuôi nè hiền bì đấy bạn vì làm tôi cháo phòng tập cái tôi bên sao bạn cũng chạy cả đấy
ꯁꯤꯗꯗꯤ ꯏꯪꯕꯁꯨ ꯌꯥꯝ ꯏꯪꯉꯦꯕ ꯑꯗꯨꯅ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯤꯗꯣꯔꯛꯄꯒ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥꯒ ꯁꯨꯃꯥꯏꯅ ꯅꯝꯃꯤꯀꯥꯟꯁꯦ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯃꯤꯀꯥꯟꯁꯤꯗꯅꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯏꯪꯉꯛꯄꯅ ꯍꯥꯜꯂꯦ ꯁꯤꯡꯖꯨꯁꯤꯗꯤ ꯍꯥꯎꯔꯦ ꯑꯩꯅ ꯁꯤꯗ ꯑꯔꯩꯕ ꯂꯣꯏꯅꯃꯛ ꯍꯥꯞꯆꯜꯂꯦ ꯍꯥꯏꯗꯤ ꯊꯝꯕꯧꯁꯨ ꯍꯥꯞꯄꯦ ꯃꯤꯃꯤꯁꯨ ꯍꯥꯞꯄꯦ ꯑꯗꯒꯤꯗꯤ ꯀꯔꯤ ꯕꯦꯁꯣꯟ ꯊꯣꯏꯗꯤꯡ ꯂꯣꯏ ꯁꯨꯅ ꯍꯥꯞꯄꯦ ꯑꯗꯨꯅ ꯍꯥꯎꯔꯦ ꯅ꯭ꯌꯨ ꯏꯌꯔꯅꯦ ꯀꯥꯏꯅ ꯀꯣꯏꯕ ꯆꯠꯄꯗꯤ ꯐꯪꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯆꯤꯜꯂꯤ ꯃꯥꯁꯦ ꯑꯗꯨꯅ ꯀꯣꯏꯕ ꯆꯠꯄ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯝ ꯐꯪꯗ꯭ꯔꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯈꯣꯠꯂꯒ ꯑꯗꯒꯤ ꯃꯃꯥꯟꯅꯕ ꯀꯩꯀꯩ ꯄꯨꯟꯒꯗꯕꯁꯨ ꯃꯣꯏꯁꯦ ꯑꯥꯔꯒꯤ ꯃꯇꯝ ꯑꯣꯏꯕꯒꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯄꯨꯟꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝꯁꯦ ꯏꯆꯥꯅꯨꯄꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯅ꯭ꯌꯨ ꯏꯌꯔꯁꯦ ꯃꯆꯥ ꯁꯤꯗ ꯐꯝꯂꯣ ꯁꯣꯟ ꯐꯝꯗꯣꯏꯔ ꯐꯝꯂꯣ ꯆꯤꯛꯀꯟ ꯊꯣꯡꯕ 이렇게 Papana ila'e. 오빠 이렇게 짜봐 Ina chale. 봐봐 돈이 그렇게 봐 돈이 Mayamso ukuna. Video na niya. Pilik na chakchare. 돈이 손들어 한번 마우스 펀드 하하하 하이도 하하 Dito chakchare adumo sida agundo chakchare na sida maludoe. Simama kapso lere, chicken lere, shinju lere, water lere, rice lere, carrot lere, sima lere, amado sida. 지금 손에 때 짬뽕 아요. Champur stick Manipuri da karage. मणिपुरी सिंग Sing si lere, Manipuri da karage. चाक Chak lere side Manipuri da कैरेट कैरेट तुम्हारे keti kare. गज्जर Gajju. ये को ꯑꯩ ꯏꯆꯥ ꯅꯨꯄꯥꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯃꯥꯁꯦ ꯑꯗꯨꯝ ꯍꯪꯉꯦꯕ ꯁꯤꯁꯤꯅ ꯃꯅꯤꯄꯨꯔꯤꯗ ꯀꯩ ꯍꯥꯏꯒꯦ ꯁꯤꯁꯤꯅ ꯃꯅꯤꯄꯨꯔꯤꯗ ꯀꯩ ꯍꯥꯏꯒꯦꯁꯦ ꯑꯁꯤ ꯑꯗꯨꯝ ꯍꯪꯉꯦ ꯌꯥꯝ ꯐꯩꯌꯦ ꯃꯥꯒꯤ ꯂꯣꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯁꯦ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯃꯄꯥꯟꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯗꯕ ꯑꯩ ꯏꯆꯥꯗꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯍꯩꯇꯦ ꯈꯣꯠꯇꯦ ꯈꯪꯗꯦ ꯑꯗꯨꯝ ꯈꯪꯕꯅꯤꯒ ꯍꯥꯏꯕꯗꯣ ꯑꯩ ꯏꯆꯥ ꯅꯨꯄꯥꯗꯤ ꯑꯗꯨ ꯇꯧꯗꯦ ꯑꯗꯩ ꯃꯕꯣꯛꯅꯁꯨ ꯌꯥꯗꯦ ꯃꯄꯥꯅꯁꯨ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯤꯟꯗꯤ ꯏꯪꯂꯤꯁ ꯑꯗꯨꯝ ꯉꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯗꯣ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗꯗꯤ ꯑꯉꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯣ ꯍꯥꯟꯅ ꯇꯝꯕꯤꯒꯗꯕꯅꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯣꯟ ꯍꯥꯏꯕꯗꯨꯗꯤ ꯁ꯭ꯀꯨꯜꯗꯒꯤ ꯑꯗꯨꯝ ꯃꯃꯥꯟꯅꯕ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯁꯥꯟꯅꯔꯛꯇꯧ ꯂꯩꯔꯕꯅꯤ ꯈꯪꯉꯛꯇꯧ ꯂꯩꯔꯕꯅꯤ ꯍꯥꯏꯗꯅꯅꯦ ꯃꯩꯇꯩꯂꯣꯟ ꯑꯗꯨꯝ ꯉꯥꯡꯅꯩ ꯑꯗꯨꯗꯨꯅꯁꯨ ꯃꯥ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯑꯗꯨꯝ ꯉꯥꯡꯉꯤ ꯑꯗꯨꯒ ꯄꯣꯠ ꯆꯩꯗꯗꯤ ꯑꯗꯨꯝ ꯈꯦꯠꯅꯔꯛꯄꯅꯤꯅꯅꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯌꯥꯝ ꯇꯣꯏꯅ ꯍꯪꯒꯠꯂꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅꯤ ꯃꯥ ꯍꯧꯖꯤꯛ ꯉꯝꯃꯤꯁꯦ ꯑꯩ ꯁꯨꯝ ꯐꯛꯀꯦ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯁꯤꯖꯟꯁꯨ ꯑꯣꯏꯕꯒ
इंजान नापी याम होंदोꯛꯑꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯒꯖꯔꯒꯁꯦ ꯍꯧꯖꯤꯛ ꯀꯦꯖꯤꯗ 20 ꯄꯤꯕ ꯑꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯤꯅ 40ꯔ 30ꯔ ꯀꯩꯅꯣ ꯄꯤꯌꯦꯕ ꯄꯣꯠꯁꯦ ꯌꯥꯝ ꯍꯣꯡꯉꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡꯁꯤꯗꯤꯅꯦ ꯑꯩ ꯆꯥꯗ꯭ꯔꯁꯨ ꯐꯪꯕꯤꯕ ꯁꯤꯡꯖꯨꯁꯤꯗꯤ ꯆꯥꯗꯕ ꯉꯝꯗꯦꯕ ꯁꯤꯡꯖꯨꯁꯤ ꯑꯣꯏꯅ ꯂꯣꯏꯁꯟꯂꯦ ꯑꯗꯨꯒꯅꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯟꯗꯛ ꯌꯨꯝꯗ ꯊꯣꯛꯄꯁꯦ ꯏꯄꯦꯟ ꯄꯦꯟꯗꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯏꯛꯁꯤꯁꯨ ꯌꯥꯔꯛꯇꯕ ꯑꯗꯒꯤ ꯑꯩꯅ ꯌꯨꯝꯗ ꯆꯠꯆꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯒꯗꯕꯁꯤꯁꯨ ꯁꯤ ꯑꯗꯨꯝ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯕꯨ ꯐ꯭ꯂꯥꯏꯠꯇ ꯅꯠꯇꯦ ꯇ꯭ꯔꯦꯟꯗ ꯊꯣꯛꯄꯁꯦ ꯁꯤꯕꯨꯛꯇꯤ ꯀꯩꯁꯨ ꯑꯩꯈꯣꯏꯗ ꯈꯣꯡꯒꯧ ꯄꯣꯔꯧ ꯂꯩꯇꯅ ꯑꯗꯨꯝ ꯒꯨꯋꯥꯍꯥꯇꯤꯕꯨꯛꯇꯤ ꯌꯧꯔꯝꯃꯦꯕ ꯑꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯇꯨ ꯏꯝꯐꯥꯜ ꯊꯣꯛꯄꯒꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯋꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯟꯕꯁꯦ ꯑꯗꯨꯅ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗꯁꯨ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯅꯝꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯌꯨꯝꯗ ꯆꯠꯄꯒꯤ ꯏꯄꯥꯝꯗ ꯆꯠꯄꯒꯤ ꯆꯥꯛꯀꯧꯕ ꯀꯩꯀꯩ ꯆꯠꯄꯒꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯒꯦ ꯇꯧꯀꯥꯟꯗ ꯃꯥꯏꯛꯁꯤꯁꯨ ꯌꯥꯗ꯭ꯔꯕ ꯑꯗꯩꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣꯗꯤ ꯅꯝꯃꯒ ꯁꯥꯎꯟꯗꯣ ꯌꯥꯎꯗ꯭ꯔꯒ ꯀꯣꯟꯅꯒ ꯁꯥꯎꯟ ꯍꯥꯞꯆꯤꯟꯕꯁꯦ ꯃꯇꯦꯛ ꯃꯌꯥꯝ ꯑꯣꯏꯕꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯅꯠꯇ꯭ꯔꯒ ꯄꯨꯔꯥ ꯐꯨꯜꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯄꯗꯨꯗꯤ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯉꯣꯏ ꯑꯩꯅꯁꯨ ꯄꯥꯝꯖꯗꯦꯕ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯑꯝꯗꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯑꯃꯨꯛ ꯍꯟꯒꯗꯕꯁꯦ ꯃꯇꯝꯗꯨꯗ ꯐ꯭ꯂꯥꯏꯠꯀꯤ ꯃꯃꯜꯁꯦ ꯀꯩꯅꯣ ꯗꯨꯕꯥꯏ ꯀꯣꯏꯕ ꯌꯥꯅꯤꯌꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯅ ꯀꯩꯅꯣꯕꯨ ꯒꯨꯋꯥꯍꯥꯇꯤꯕꯨ ꯂꯥꯛꯄꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯃꯃꯜꯁꯦ 18K ꯂꯩꯌꯦ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯒꯨꯋꯥꯍꯥꯇꯤꯕꯨ ꯂꯥꯛꯄ ꯉꯝꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯁꯦ ꯗꯦꯜꯂꯤꯕꯨ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯗꯨꯗꯨꯁꯨ ꯑꯗꯨꯝ ꯃꯥꯏꯛꯇꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯒꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯌꯨꯝꯗ ꯆꯪꯉꯝꯗ꯭ꯔꯦ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗ ꯆꯪꯉꯝꯗ꯭ꯔꯦ ꯏꯝꯐꯥꯜ ꯇꯨ ꯗꯦꯜꯂꯤ ꯑꯣꯏꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇꯣ ꯏꯝꯐꯥꯜ ꯇꯨ ꯒꯨꯋꯥꯍꯥꯇꯤꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯗꯦꯀꯣ ꯗꯨꯕꯥꯏ ꯀꯣꯏꯕ ꯀꯣꯟꯅꯕꯅꯦ ꯁꯥ ꯉꯥ ꯊꯣꯡꯕꯒꯤ ꯍꯥꯎꯕꯁꯦ ꯈꯔ ꯁꯥꯔꯦ ꯐꯣꯡ ꯐꯣꯡ ꯈꯔ ꯁꯥꯔꯤꯉꯩꯗꯣ ꯑꯗꯨ ꯇꯧꯔꯒ ꯅꯝꯃꯤ ꯇꯣꯠꯂ ꯆꯥꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯈꯔ ꯏꯪꯊꯔꯒ ꯆꯥꯕꯁꯦ ꯑꯩ ꯆꯥꯕ ꯌꯥꯝ ꯉꯝꯗꯦ ꯁꯤꯡꯖꯨꯒꯤ ꯋꯥꯗꯤ ꯀꯩꯝ ꯕꯦꯔꯥ ꯂꯩꯇꯦ ꯀꯣꯝꯄꯥꯛ ꯑꯃ ꯁꯨꯔꯁꯨ ꯑꯗꯨꯝ ꯆꯥꯕ ꯉꯝꯃꯤ
ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯩ ꯅꯥꯛꯇ ꯆꯪꯅꯤꯡꯕꯒꯤ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯤ ꯆꯪꯉꯒ ꯇꯨꯃꯤꯟꯅ ꯐꯝꯕꯁꯨ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯃꯔꯤꯡ ꯃꯔꯤꯡ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯍꯥꯟꯕꯒ ꯑꯣꯏꯕꯒꯅꯦꯀꯣ ꯏꯊꯟꯗ ꯀꯦꯃꯦꯔꯥ ꯅꯝꯖꯕ ꯑꯣꯏꯇꯥꯔꯁꯨ ꯆꯥꯕꯗ ꯊꯨꯀꯠꯄ ꯍꯥꯏꯗꯨꯔꯥ ꯄꯨꯛ ꯊꯥꯡꯒꯠꯄ ꯍꯥꯏꯗꯨꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯆꯥꯗ ꯑꯩ ꯐꯅꯌꯥꯝ ꯆꯥꯔꯕꯅꯦ ꯑꯗ ꯁꯤꯡꯖꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯥꯊꯣꯔꯛꯑꯕꯅꯦꯕ ꯑꯗꯩ ꯆꯥꯛꯁꯨ ꯆꯥꯊꯣꯔꯛꯑꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯏꯁꯩ ꯌꯥꯝ ꯁꯛꯄ ꯄꯥꯝꯕꯅꯦꯕꯀꯣ ꯃꯥꯁꯦ ꯏꯁꯩ ꯁꯛꯎ ꯌꯥꯕ꯭ꯔꯥ ꯀꯧꯁꯜꯂꯛꯀꯦ ꯍꯧꯖꯤꯛ ꯇꯣꯇꯣꯟ ꯂꯥꯛꯑꯣ ꯍꯔꯥꯎꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯇꯣꯏꯁꯦꯀꯣ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯇꯣꯏꯁꯦ ꯍꯧꯖꯤꯛ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦ ꯑꯗꯣ ꯇꯣꯇꯣꯏ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯃꯥꯒ ꯁꯛꯃꯤꯟꯅꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯗꯣꯏꯅꯤꯀꯣ ꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯇꯣꯛꯑꯁꯤ ꯀꯃꯥꯏꯅ ꯁꯛꯄꯁꯦ Ready? 1, 2, 3. Start, sir. Ta hello. Tahalo wahito namoya semino tahalo chok thararoi egi misna lisinang buyingli okay punsigi I jagle di dang show lerang nang hilikada sinadilihing mang haloy ku kamung thak pawo jaina la jabu singlili nang say kamoy gilising lalay ay ginatalala nagsimba ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯇꯣꯏꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ subscribe ꯇꯧꯕꯤꯔꯣ bye thank you bye bye ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ bye bye